Good morning, everyone. Ngasi aina wari tagodorisi khogi mangdo leiriba diagram asi gi matangdani. Diagram asi khogi yumda maruoina Manipurda khogi thaba ama thokko matamda sorat oigera natragana khogi luhongba oigera sida khogi maruoina Manipurda yam toina leitaba khogi maruoina mapanda leiba khogi ichininau khogi chahi yam khalakli ba haitare singi damakta yam kana gani and khali khangba misu yaram gani aduga khangdo misu lairi haibasi ai khangjai ai samuksu khangde akoigi thokdok thokpa numit aduda akoigi mantok mayaida changaga paisa thabgi niyom ama leidi khangba adugu niyom adu kamaina tawja no haina khangdaba aduga akoigi barton phangbiri ba akoigi sahi khara yam silakpa singna moina mu kadaida phamgodori no haibasi khangdragadi lana phamjin lorgadi aduda khogi asoi angam thokpigi adu amusu lei aduna khogi diagram asida yengbiraga khogi karam khai clarification piba ngamudra haina semjaba diagram ni sida soikhiba natraga wal hoba yarga su mayana dum comment da hapiraga hena mapung phaba mo hen view haina haijari